ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯗ ꯖꯝꯃꯨ ꯑꯦꯟꯗ ꯀश्मीꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁꯠꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯂꯝꯀꯣꯏꯕ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯌꯥꯝꯗ ꯄꯤꯕ ꯁ꯭ꯄꯤꯆꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯅꯕ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯃꯙꯨꯕꯅꯤꯗ ꯅꯦꯁꯅꯦꯜ ꯄꯟꯆꯥꯌती ꯔꯥꯖ ꯗꯦꯒꯤ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯖꯝꯃꯨ ꯑꯦꯟꯗ ꯀश्मीꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯗ ꯅꯠꯇꯅ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯕꯗ ꯁꯧꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯒꯅꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗ ꯃꯅꯤꯡꯗ ꯍꯟꯕ ꯇꯧꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤ, ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯦꯔꯣꯔꯤꯁꯠꯀꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯔꯥꯊꯤ, ꯀꯅꯥꯔꯥ, ꯒꯨꯖꯔꯥꯇꯤ, ꯑꯣꯔꯤꯌꯥ ꯂꯣꯜ ꯉꯥꯡꯕ ꯑꯃꯁꯨꯡ ꯕꯤꯍꯥꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯦꯇꯦꯛ ꯑꯁꯤꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯧꯕ ꯂꯥꯟꯒꯅꯤ꯫ ꯑꯦꯇꯦꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯅꯅꯕ ꯑꯇꯝꯅꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯤꯒꯗꯧꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕꯗꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯄ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯁꯨ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯦꯅꯦꯛꯁ ꯕꯤꯜꯗꯤꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯅ ꯄꯨꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯂꯣꯛ ꯁꯚꯥꯒꯤ LOP ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ MP ꯔꯥꯍꯨꯜ ꯒꯥꯟꯙꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯦꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯐꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯄꯥꯏꯈꯠꯂꯛꯄ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯄ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ LOP ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯍꯜꯒꯥꯝꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯅꯧꯅ ꯂꯥꯟ ꯊꯣꯔꯛꯅꯅꯕ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯄꯤꯕ ꯑꯍꯥꯟꯕ ꯋꯥꯔꯣꯜ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯔꯤꯕ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤ ꯂꯥꯟ ꯊꯣꯛꯅꯅꯕ ꯏꯟꯗꯤꯌꯥꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯑꯍꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯐꯝꯈꯤꯕ CSS ꯃꯤꯐꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯏꯟꯗꯤꯌꯥꯒꯤ ꯏꯌꯔꯂꯥꯏꯟ ꯄꯥꯏꯕꯗ ꯑꯊꯤꯡꯕ ꯄꯤꯕꯇ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯗꯛꯇꯒꯤ ꯆꯠꯅꯗꯕ ꯑꯃꯁꯨꯡ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇ꯭ꯔꯥꯟꯖꯤꯠ ꯑꯃ ꯑꯣꯏꯅ ꯋꯥꯒꯥ ꯕꯣꯔꯗꯔ ꯄꯣꯁꯠꯁꯨ ꯈꯨꯗꯛꯇꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯊꯤꯡꯕ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯅ ꯁꯥꯛ ꯚꯤꯖꯥ ꯑꯦꯛꯖꯥꯞ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯀꯤꯁꯇꯥꯟꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯥꯀꯤꯁꯇꯥꯟꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ
जम्मू एंड कश्मीर की पहलगाम टेरोरिस्ट एटेक टेरोरिस्ट चथकीब एटेक इंडिया लेंगांग लौखलप खोंथांग न्यू दिल्ली पाकिस्तान की एनवॉय समोन तौखरे लोइनना लेबाक पाकिस्तान की मिलिटरी की पर्सनल पुनमक एक्सपेल तौखरे हाइना सोर्स अमना हाइरि खोंथांग असि लौखटखिबत नतना पाकिस्तान SAARGC वीसा एग्जामिनेशन फंगलंब अदु लौथोखरे मसीगी मतुंगदा इंडिया पाकिस्तान सिटीजन सिंह पीरंबा SBES वीजा सिंह अदुसु कैंसिल तौखरे लोइनना इंडिया दगी हनखिनब पुंग निफु निपान डेडलाइन अमसु पीखरे मसीदसु नतना इंडिया पाकिस्तान की हाई कमीशन थबक तौरिबा पर्सनल 85 की स्ट्रेंग अदु मेगे तांग अमदगी हौरग सुपनगी मियो कुंथ्रादा हंथननबा खंगहनख्रेसु हाइरि मसीमक पाकिस्तान इंडिया की पर्सनल सिंह ओइनसु चटनगदौरिबनी अनौब नेशनल इन्वेस्टिगेशन एजेंसी टीम अमा पहलगाम थमदुन मखा ताना मना लेरब टेरोरिस्ट अदुबु थीब हुंबगी थबक्ता मतिंग ओइननब कैबिनेट हाइब कमिटी ऑन सिक्योरिटी ना खंगहनख्रेसु हाइना पावोसिन मखा तारे हिरम मसिगे मतंग मरी लिनब पावमना यूनियन होम मिनिस्टर अमित शाह अमसुंग एक्सटर्नल अफेयर्स मिनिस्टर एस जयशंकर इंडिया की प्रेसिडेंट द्रौपदी मुर्मुदा जम्मू एंड कश्मीर की पहलगाम थोकिबा टेरोरिस्ट की थौदोक अदुगी मतंग अमसुंग मदुगी मतुंग लेंगाक पैखललिबा थबक थौरमसिंग अदुगी अकुप वरोलसिंग अपडेट तौखरे हाइरि अपडेट तौबगी मतंग अदु न्यू दिल्ली साउथ ब्लॉक की मिनिस्ट्री ऑफ एक्सटर्नल अफेयर्स की हेडक्वार्टर्स तोंगान तोंगान फॉरेन एनवॉयसिंग पीबा प्रेस ब्रीफिंग अदुद मतम मानखी लेंगाक एटेक अदुद इंटरनेशनल पार्टनरसिंग की मतंग अमसुंग प्रेसिडेंट पौदमखी थौदोक अदु इंडिया की लुचिंगबसिंग खक्त नतना मलेम की तोंगान तोंगान लेबाकसिंग की लुचिंगबसिंग माइकैदगिसु याम कन्न यानिंगदब फोंदोकपगी वफमसिंग लेप्तना लाइबनी इंडिया के फॉरेन सेक्रेटरी विक्रम मिश्राना इंडिया तोंगान तोंगान लेबाकसिंग एम्बेसी की एम्बेसडरसिंग अमसुंग सीनियर डिप्लोमेटसिंग लेंगाक लौखललिब खोंथांगसिंग अदुगी मतंगदा अकुप वरोलसिंगसु थमगी हाइरि यूनाइटेड स्टेट्स ऑफ अमेरिका की वाइस प्रेसिडेंट JD भांसना मखोगी सिटीजनसिंग जम्मू कश्मीर चतनबा एलाइसिंग अमसुंग वार्निंग पीखरे हाइरि नकल मरोमदना जम्मू एंड कश्मीर की पहलगाम टेरर एटेक टूरिस्ट 19 हाथखिबा असिन मरम ओइरगा इंडिया अमसुंग पाकिस्तान लेबाक अनी की मरी असी सोक्सिलक्लिबा चेरक असिदा पाकिस्तान की डिफेंस मिनिस्टर ख्वाजा आसिफना स्काई न्यूज़ को वरी सानबगी वायरल ओइबा वीडियो अमदा पाकिस्तान लेंगाकना टेरोरिज्म योखली फंडिंग तौई अमदी टेरोरिस्ट ग्रुप सिंह दमक लेपली हाइखिबग लोइनना लेबाक असिन यूनाइटेड स्टेट्स वेस्ट अमदी ब्रिटेन लेबाक सिंह दमक असिंग अमोट पर थबक सिंह असी सही 50 रोंगी ममांगदगी पंगथोक्तुना लाक्ली हाइखरे तौरिबसिंग अरानबनी मसिन मरम ओइरगा अखोइदा सोकली मदुननी हंगलिबु हंग करिगुम अखोइना सोवियत यूनियन की मयुक्त जत्रब लाल असिदा याउद्रबदी अमदी मतुंग तरपदा 9/11 की वार मतुंग पाकिस्तान की ट्रेड रेकॉर्ड असी मालियंग लेबाकसिंग थीना ngangnarkani हाइना ख्वाजा आसिफना हाइ आसिफना मखाताना हाइ इंडिया का अचुब लानम सुक्सोय सोइदन थोक्लगन माकी स्टेटमेंट असी न्यू दिल्ली पहलगाम टेरर एटेक असी पाकिस्तान अतमना सिंबनी हाइन मराल सीखिबा मतुंग इंडिया अमसुंग पाकिस्तान लेनरिबा मरी फत्तबा हौरख्रबा मतुंगदनी निंगसिंगबा याय जम्मू एंड कश्मीर की पहलगाम टेरोरिस्ट लंकोइब 13 तमथीबा मोंगदा नोंमैन कापतुना हाटखिबा थौदोक अदुगा मरी लेनना प्राइम मिनिस्टर नरेंद्र मोदी चेयर लौदुना न्यू दिल्ली की ऑफिशियल रेसिडेंस पांथोखिबा कैबिनेट कमिटी की मीटिंग अमदा तोंगान तोंगान अकनब वरेप कया लौखिबा लेख्रबनी हाइरिबा वरेपसिंग अदुगी मनुंगदा पाकिस्तान की माइकैदगी यमथंगनरिबा इंडिया का लेनरिबा ngamkhai paringda पाकिस्तान की माइकैदगी लेप्तना चथक्लिबा क्रॉस बॉर्डर टेरोरिज्म असी थिंगनबा पाकिस्तान लेंगाकना थबक पाइखत्रिबा फौबा इंडस वाटर ट्रीटी 1960 खुदक्तगी चटनदबा हाइना वरेप लौखि अतारीदा लेरिबा इमिग्रेटेड चेक पोस्ट खुदक्तगी थिंजनबा वरेप लौखिबा लेख्रबनी मखाताना SPES स्कीम की मखादा वीजा पाइतुन इंडिया चंगलखिबा पाकिस्तानी सिंह लाइबा पुंग 19 की मनुंगदा इंडिया थादोकदबनी हाइना अकनब वरेप लौब लेखि लोइनना हौजिक न्यू दिल्ली पाकिस्तानी हाई कमीशन लेरिबा डिफेंस मिलिटरी नेवल अमदी एयर एडवाइजरी सिंगसु
ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯗꯤꯐꯦꯟꯁ ꯅꯦꯚꯤ ꯑꯃꯗꯤ ꯏꯌꯥꯔ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡꯁꯨ ꯆꯌꯣꯜꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯅꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯅꯔꯤꯕ ꯍꯥꯏ ꯀꯃꯤꯁꯟꯁꯤꯡꯒꯤ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯍꯥꯟꯅꯗꯒꯤ ꯄꯨꯟꯅ ꯁꯄꯣꯔꯠ ꯁ꯭ꯇꯥꯐ ꯃꯉꯥ ꯍꯟꯊꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯈꯨꯗꯤꯡꯃꯛ ꯄꯨꯡ 24 ꯃꯊꯧ ꯃꯤꯀꯨꯞ ꯅꯍꯨꯝ ꯁꯤꯡꯅ ꯂꯩꯅꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕ ꯇꯦꯔꯣꯔꯤꯁꯤꯡ ꯐꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯤꯅꯅꯕꯒꯤ ꯋꯥꯔꯦꯞꯁꯨ ꯂꯧꯕ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯄꯍꯜꯒꯥꯝꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯃꯅ ꯖम्मू ꯀश्मीꯔꯒꯤ ꯄꯍꯜꯒꯥꯝꯗ ꯂꯩꯕ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯃꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 23 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯝꯊꯤꯔꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯀꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯝꯒꯦ꯫ ꯏꯖꯔꯦꯜꯒꯤ ꯏꯌꯥꯔ ꯁ꯭ट्राꯏꯛ ꯑꯃꯅ ꯒꯖꯥ ꯁ꯭ट्ꯔꯤꯞꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯖꯕꯥꯂꯤꯌꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯁꯣꯛꯍꯟꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ 10 ꯁꯤꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯑꯦꯇꯦꯛꯁꯤꯡꯗꯅ ꯃꯤꯑꯣꯏ 13 ꯑꯃꯁꯨ ꯁꯤꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ 23 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯒꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯃꯦꯗꯤꯛꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯕꯥꯂꯤꯌꯥꯒꯤ ꯀꯩꯊꯦꯜ ꯃꯌꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯏꯖꯔꯦꯜ ꯂꯣꯝꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜ 2ꯅ ꯄꯥꯟꯈꯤꯕꯅꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯕꯥꯂꯤꯌꯥꯗ ꯍꯃꯥꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯖꯤꯍꯥꯗ ꯂꯨꯞꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯤꯆꯝ ꯑꯃꯗꯤ ꯃꯤꯆꯪꯒꯤ ꯂꯟ ꯊꯨꯝꯁꯤꯡꯕꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯁꯤꯖꯐꯤꯌꯥꯔ ꯃꯥꯔꯆꯀꯤ ꯇꯥꯡ 19ꯗꯒꯤ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯆꯦꯔꯣꯜ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫ The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Saidur Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.